Seigoulen Singson ki misi asida chenaba miyoi sing pung nifunipan ki manungda fadona logi matungina JAC fadrabadi National Highway 37 da numit taramangani ki economic blockade ki khongjang jangshilagani haina misi asiga mari lenina sem ki JAC na section wafam thamlagli Joint Action Committee against the brutal murder of late Seigoulen Singson na thadorkiba cherolamagi matung inna Tamenglong district ke Tausem subdivision gi manung chanba Faitol village tagi Seigoulen Singson bo sakhang dabasigna phakiba matung inna Fakibagi matung asiba hakchang oina tha asigi tang tarat juri turel dagi fangkiba adu akan mamong da yaning da phongduragli JAC ki cherolamagi matung ina Seigoulen asi tha asigi tang taramarigi ahing da pharaga hatok lamlaba matung asiba hakchang oina jiri turel dagi fangkiba asi yamna chingnaningai ni thodok asina Jiribam district da haukiba matam kaya dagi santi thamnaba hotnarakliba asi ki handuna kai handuna pamdaba thodok sing thokhanabagi maram ohengani Amaromda Seigoulen mangkiba asi Jiribam ki police commando leiriba mafam asitagi meter kontrarom tamak lapa mafamni maramaduna police commando sing hak thingna natraga nakoinna chenaragadra haibagi chingnaba chauna lei Meehatpa mari lenina Union Home Minister the Charter of Demand Pishan Kre maramaduna community pomnamakna Seigoulen misi asi gi achumba wayel fangna bahona minasi hairagli